ngasi nungtil phongkiba tongan ba pause singdagi lokhatjarga mayamgi mafumda paudam jarumge ahanbada North East State sing asi Afghanistan gi phibam tahannaba India government honare MP Bimo North East State sing asi Afghanistan gi phibam da adumak tahannaba government of India no honare haina Inner Manipur parliamentary constituency gi MP Dr. Angomsa Bimol akoizam na maral sikre Manipur gi hauzik oriba phibam asigi matangda PTI video da piba akhanaba interview amada wafam asi phongdokladuna MP Bimol akoizam na hai Manipur da hauzik oiriba phibam asi Uttar Pradesh natraga Bihar da oiramlabadi center na khangsin usinadana leiramloi Manipur da leiriba security personnel lising humpu asina center na mapung phana sinarabadi irang asi athuba matam da laksin bangamgani Manipur gi BJP gi MLA singi marakta kangbu amana separate administration gi wafam puthораktuna tokhai tabagi phibam ama laknariba asi Prime Minister na BJP gi MLA amasung Minister sing pulap kauraga wakhal tahanba yabani madumasu center na tawbidrabani na Manipur da tholiba irang asida Government of India su masigi texak pufam thoi haina MP Bimol akoizam na phongdoki Manipur asi Afghanistan gi phibam ga manaraklabra haina hangba wahang amagi paukum piraduna MP Bimol akoizam na makata na hai wahang asigi mahuta Government of India na Manipur asi Afghanistan da chanariba banana republic ki phibam da adumak ohelabra haina wahang asina chunaba hiengani maramdi Manipur asi kangkhong chainaba amadi matche tanaba kanagumba kharana script oine iraga sanaba yaure Manipur da haujik tholiba violence ki thawong sing asi post colonial India da amukta ukidriba mawong amada satharakli haujikti Manipur gi irang asida apaba makhal gi kuchu khulai amasung military gi mawong da operation chathaduna civil war ga karisu khenaba leiraktre haina MP Dr. Bimol akoizamna makatana phongdoki atopa pawamada Maitai amasung Maitai pangal anigi maribu thugainaba mawongda video ama viral orakibadu laibak tibani Irei pak ngakpada pambom tingduna Maitai amade Maitai pangal anigi marakta lainarliba amata oibagi maribu yaikai thugainabagi mawongda video ama viral ohelakpadu yamna mathong huktaba amadi laibak tiba thongni haina Fox amadi chatminariba lup 13 na hairi Kawada Leiba Federation of Civil Society Organization Fox Manipur gi office ta lup asiga chatminariba lup 13 ki thomi sing yauna pangthokpa paugi mifamda Fox ki General Secretary Angom Punil Kumar na hai tha asigi 19 da social media da video ama viral ohelikhiba aduna Maitai amasung Maitai pangal anigi marakta lainariba amatang oibagi nungsibagi mari asida singsep thanaba sinba oina thohale Maitai pangal sing asi chahi cha kaya gi mamangdagi Maitai singa amatta oina leiminaraglibani sahi taret khuntakiba 1891 gi Anglo Manipuri war da amatta oina lepminaduna pambom tingminaki leibak asigi hojik oiriba kari thokadage khangdaba asida Asigumba video thadokuna ohelakliba asi yamna mathong huktabagi thabakni laingaknasu asigumba thabak chathariba asi Maitai laktagi oirabasu Maitai pangal laktagi oirabasu thidoklaga matik chaba thabak lokhatpiu haiki Atopa pawamada bablu loitongbamga loinariba singna mangondagi lapna leibiu Maitai lipun Human Rights Alert ki Director Bablu Loitongbam asi Maitai ama oirgasu kuki singa pullaga Maitai singi mayokta thabak tawba miyoini mahaka loinariba sing mangondagi lapna leibiu haina Maitai lipun tengon puba kakching yumlembam Pradip Chandrana phongdokre ngasi Manipur Press Club ta pangthokhiba pawgi mifam amada yumlembam Pradip Chandrana phongdokhibada mahakna mapandagi changsilakpa illegal immigrant mayam ama mahakna shelter pibuga loinana mahakna mamangda PDF ki women wing gi commander ama lan mamangda Imphal da thamlambaga loinana nupi asigi leifam safam transport na chingba loinamak mahakna sinba langba tawrami loinana lan asi Maitai na howani haibana chingba tawduna human rights che tharamle masina maram oiraga tawgadaba thabak mayam ama tawba yadana leire loinana mahakna nupi asiga pullaga UN da chatpada natana America da fawba leiramle hairibo wingi nupi asi shelter lohanbada hanagi CM oiramba amagi imung manung amadi machanupa ama yauna manarga shelter pirambagi detail loinamak Maitai lipul da leire maram aduna Bablu Loitongbam hairiba miyo asiga manarga tawriba thabak sing asi khudakta lepiyu natrabadi hojik leiriba Maitai gi sentiment asida apaphatta tolakpa khudimak aikhoina thaudang loba ngamloi haina su phongdoki Atopa pawamada Chief Minister N. Birenbu miyamda lana uhanaba honaduna aikhoi masel khaibung tana honaribasi miyamna thajabiganu ti ai zadumani
Manipur ki Chief Minister N Biren ga punna chatminaduna Thoubal district ki chawkhat thorang kaya paikhatuna lakli Thoubal district pu CM na mirai khiba leite Manipur gi chiraba matam asida miyoi kharana rajniti gi khudong chaba launa bu honabada CM gi wafam bu lan uhanna bu honarakliba asi miyam na thajabiganu haina BJP Manipur Congress ki hanagi Vice President T.A. Zadumani na miyam da appeal tawrakli appeal gi wafam asi BJP Thoubal district ki mihut sing yauna ex Pradhan member GP gi chairperson Municipal Council gi ex councillor member sing yauna ngasi khangabok ta pangthokpa pawgi mifam amada TS Zadumani singhana phongdokhibani mangna makhata na hai lamdam asida thokliba lan asida aikoi amato oina punsinduna lanteng minagadaba matam asida CM na thoram amadang wa ngangbagi video ama social media da viral chananduna Mahakpu lana uhannabu honaba ase yamna laibak thibani wafam adu CM na Thoubal district pu mirai re haikiba nate thokliba lan asi laksinnabu honarakpada rajniti gi khudong chaba launabagi damak hek ayek apan piriba miyoi khara khaktada haikibani rajniti gi akhuba midengda CM bu miyam da lana uhannabu honaduna aikoi masel khaibung tanabu honariba asida miyamna thajabiganu CM ga aikoi ga amatta oina chatminaduna district asigi chawkhat thorangi thabak kaya tawkhre makha tanasu taunaba thorang kaya paikhatli masigi praman haibabu ngasigi mifam asida saruk yariba miyam asina khudam ni haiki mahakna makhata na hai Manipur da thokliba lan asida lengak asiga illegal immigrant singagi marakta thokpani CM gi wafam adu police na phabada Thoubal hairok amadi wangjing gi miyoi sing hekta oirami haibase masi afaba wakhalon amada haiba oiramgani khali Thoubal da sahi tara manga Chief Minister oirambada tawramdraba thabak kaya ngasi telaba matam BJP gi sarkar asina tawkhre masi lamdam asigi damaktani Manipur miyam na matam kaya gi mamangdagi Manipur da ILP chana halu haina ihau kaya hoduna lakibadu telaba matam asida CM Birena lusingba BJP gi lengak asina thabak oina ondokre Myanmar lomdagi sangsilakpa illegal immigrant sing thingba amadi border fencing khabagi thabak paikhalakli masita natana free movement regime lokthokre bisa yaudravadi chathok chasin yahandre haibasing asi haukiba chahi 15 gi lengak aduna tawramdraba ngaktani CM Biren gi wafam adu sahi 15 gi lengak aduna tawramdraba thabak ngaktani haiba oiramgani haina haike mahakna makhata na hai hojiki matam asida CM gi pham thadokadabani haiba rajniti gi thausil manba mawongda horibe irang asi matam misade hairiba si miyam na hena khangnarabani CM thadoklagadi irang asi loisingadra natraga khudung thiningai oibra haiba si su miyam na khanthabiyu hojiki chiraba matam asida rajniti gi akhuba midengda aikoi masel amaga khaibung tananaba honarakliba asida miyam na thajabigenu hojikti aikoi masel amato oina chatminagadaba matamni hainasu T.A. Zadumani na miyam da makhata na appeal tawki ngasigi mifam aduda BJP Thoubal district ki Yumnam Kumarjit Khangabok part 3 GP gi ex Pradhan nominee o Opendro Khangabok part 2 gi ex Pradhan N Lakpasing Sangai Yumpham part 3 GP gi ex Pradhan Wahidur Rahman Sangai Yumpham part 1 GP gi ex Pradhan Kazir Thoubal Municipal Council Ward number 9 gi caretaker councillor W Ibo Chauba Singh Councillor O Sanathoi Devi Khangabok GP ki chairperson N Ramananda Laisang Them chairperson L Raghu Moijing GP ki chairperson amadi Ayub Khan amadi BJP Thoubal Mandal ki president P.S. Dayananda Sharma su saruk yaki atopa paw amada Bharat lengak na phagi man ba thabak kaya tawriba makai miyam na singnaba helakani Bharat Sarkar na hanjin phagi man ba thabak tawram kaya lamdam asigi miyam da uliba makai makoi da noma gi singnaba helakani haibasi kaudaba phai haina salai apun manupi lok Sanulan gi General Secretary Akoijam Santi na press thadorok pa zerol sina hairi zerol sina hai ngasi gi chirba lamdam asigi thajadabana thallaba punsirol amada hinglingai da Security Advisor Kuldip Singh na pawgi mifam da phongdokiba wafam training ningthina tawrba kuki militant chamapan Manipur da changsilaktuna miyoi kuntra na saba group sing khaidoktuna attack chathanaba sem sari haina tongan ba intelligence input sing dagi khangba ngamle wafam asi haukiba September 10 gi mamangda viral oikiba miyamna fake news amagum khanduna lakhi adubu Manipur lengak asina su section pirep lawbugi mami adu tade matang asida mama singna thamningba maruiba wafam de haukiba January 15 da CM gi secretary oiriba NGO free na section warol haibadi Mizoram da kuki khulai paiba miyoi chani muk changsilakpagi paw leire haiduna ayiba cherol thaki haibagi social media da viral oire wafam asi khanglaba fawbada security advisor amadi DGP na jiri da security matam chana karigi thakidabano haiba wahang su hanglakli
अतोप पाव इंडिया मणिपुरी सिंबु भारत की प्रजा अमोइना खनबिरबदि थोंग मानना हिमिननबा अमदि लेमिननबगी थौसिल अदु पाइखटपियु MMTU हौजिक मणिपुर लान के अवाब चैथेंग नंगलिबा अमदि अचौबा इकोनॉमिक क्राइसिस अम नंगलिबा असिगिदमक इंडिया की तोंगान लोइसंग अमदि मरी लेनबा मियोइसिंगदा लोनी सिंगी लोन कोपिनबा तोंगान टैक्स अमदि GST लौबीदनबा मैतै मितै ट्राइब यूनियन न तक्सिनख्रे लोइनना एरोप्लेन खक्तना अतोप स्टेट अमदि मपाल लंबी सिंगदा चथोक चसिन अमदि असमबीदा अमतंग गायरबा लंबी ओइरकलिबा मतम असिदा एरोप्लेन की भरासु हंथबिनबा मैतै मितै ट्राइब यूनियन MMTU की डेलीगेशन टीम अमना हकथेंगना उनदुना इंडिया न मणिपुरी सिंबु भारत की प्रजा अमा ओइना खनबिरबदि थोंग मानना हिमिननबा अमदि लेमिननबगी थौसिल अदु पाइखटपियु हाइना MMTU ना प्रेस ता थोरकपा चेरोल अमना हाइरी चेरोल असिना हाइ MMTU की डेलीगेशन टीम असिना रिजर्व बैंक ऑफ इंडिया दा पिसिनखिबा मेमोरेंडम अमदा हौजिक मणिपुर असिदा थोकलिबा लान असिना मरम ओइदुना अचौबा इकोनॉमिक क्राइसिस अमा मायोंगनरे मसिना बिजनेस इंडस्ट्री अमदी कंपनी मचा तौजरम पुनमक्सु कांखोंग चाइदना चलाइबा ngamdre एग्रीकल्चर सेक्टर दसु साथीना सैथेंग पीरे पोचै की ममलसु अतिया पकना वांखरे लैंगाक अमसुंग बैंक की लोन लौरबसिंगसु सेंदोय सेलेब याउना सिंगटपा ngambagi lambi amata leitre haina haijakre masigi mahuta लोनी सिंगिदमक अहेनबा इकोनॉमी पैकेज अमा पीबा तारे लोइनना हौजिक लौरिबा टैक्स अमसुंग GST असि स्टेट के हौजिक ओइरिबा सेल थुंगी फिबम सिंग असि फगटपा ngamdriba फावबा लौबीदनबा फाइनेंस मिनिस्ट्री दसु तक्सिनख्रे हौजिक ओइरिबा फिबम असिदा टैक्स अमसुंग GST लौबा हाइबसे लमदम असिगी एम्प्लॉई अमदी बिजनेस इंडस्ट्री मचा तौजबसिंगना अचौबा सैथेंग अमदी पोटलुम पीदुना लेरी फाइनेंस मिनिस्ट्री ना मणिपुर की सेल थुंगी फिबम फगनबा चानबा खोंथांग लौखत पीबगा लोइनना अहेनबा इकोनॉमिक पैकेज अमा पीबा मथौ तारे हाइदुना तक्सिनख्रे चेरोल सिना हाइ चेयरपर्सन नेशनल कमीशन फॉर माइनॉरिटीज दा हाइजिखिबा वरोल अमदा मणिपुर असि भारत की अवांग नोंगपुक लमदमदा लैबा चतोक चसिन की पाम्बै मपुंग ओइना एरोप्लेन खक्तना ओइरिबा लमदमनी हौजिक असि लान मरम ओइदुना नेशनल हाईवे सिंगदा चथोक चसिन अमसुंग हिंगबदा संगबु पोलम सिंग पुसिलकपदा अचौबा अवाबा अमा ओइरी लान मरम ओइदुना चथोक चसिन याद्रिबा असिगी मथक्ता लंबी थोंगी फिबमसु फट्री पुनुमक्सी येंगबिरगा नेशनल कमीशन असिना मरी लेनबा सिविल एविएशन अमदी मिनिस्ट्री सिंगदा लमदम असिगी हौजिक लौरिबा एरोप्लेन भरागी चांग असे सब्सिडाइज रेट हंथांदुना खुदोंग चाबा अमा पिबियु हाइजकी लोइनना लमदम असिगी मपाल लमदम मही मसिंग तमलिबा अमदी अना लायंगिदमक चत्रबा याद्रबा कया असिदा एरोप्लेन लंबी असि नतना अतोप पाम्बै लेट्रे पुनुमक असि मायोकनबा थेंगनबदा लमदम असिगी मियामदा खुदोंग चादबा अदुकी मतिक मायोकनै इंडियाना मणिपुरी सिंग असिबु भारत की प्रजा अमा ओइना खनबिरबदि थोंग मानना हिंगिननबा अमदी लेमिननबा थौसिल अदु पाइखटपियु हाइनसु फोंदोक्रे हाइरि अतोप पावमदा केस खुदिमक कोर्ट यौगनी हाइब लेतबना लीगल एड क्लिनिक की मतेंग लौरगा लोक अदालत यानब पुरकनब होनसी गुनेश्वर मणिपुर हाई कोर्ट की जज जस्टिस ए गुनेश्वर शर्मा अपील तौख्रे केस खुदिमक कोर्ट यौगनी हाइब लेतब मरमना लीगल एड क्लिनिक की मतेंग लौरगा लोक अदालत यानब पुरकनब होनसी वफम असि मणिपुर स्टेट लीगल सर्विस अथॉरिटी ना इम्फाल वेस्ट अमसुंग इम्फाल ईस्ट डिस्ट्रिक्ट लीगल सर्विसेस अथॉरिटी का खुसमनदुना इम्फाल कोर्ट कम्प्लेक्स ता पांगथोखिबा अहुमलक सुब नेशनल लोक अदालत महाकना फोंदोरखिबनी नेशनल लीगल सर्विसेस अथॉरिटी की मीटिंग मखादा पांगथोखिबा लोक अदालत अदुना मरी लेनना जस्टिस ए गुनेश्वर ना पाउमी सिंगदा हाई ngasi pangthokliba lok adalat asida punna case lising ahum chani kunhumdoi list tawrakhi case sing asigi matung ina chada marfudra romdi bank ki loan recovery amasung BSNL gi bill thidok tabaga mari leinaba case na ayamani lok adalat na piba wayel asi कोर्ट सही मंगादगी तरा केस चथरब मतुंग फजन पिरकपा वयल अदुगा चप मनई लोक अदालत दी केस तौदना नकल अनिमक फमिनरगा यानब पुरकपनी लोक अदालत की कनब खरा हायरगदी मसीदगी लाकपा ऑर्डर असि डिस्ट्रिक्ट कोर्ट हाई कोर्ट नत्रगा सुप्रीम कोर्ट न चिंगबदा अमुक हन चैलेंज तौबा यादे लोक अदालत ताबा ऑर्डर अदुना फाइनल नि कोर्ट तौबा केस तदी चाद चामा केस ngamliba miyoy aduna madugi kanaba punomok phangani aduga maiti hawrba miyoy aduna mangjaba haibadu oigadoribani adubu lok adalat ta yanaba porokpa case tadi nakan animaki mangjaba amata leiroi
Lok Adalat case oina list torokpa yabasingi imung manung amadi lan thumga mari leinaba wathok loina nakal animak phaminaraga waroisin purakpa yaba criminal ga mari leinaba case macha macha kharani masige iroinana kotadi case yoroktriba adubu soidana yoroklagadaba pre-licitation casing asi legal aid clinic ta laktuna Lok Adalat ta waroisin purakpa yai matang asida hainingbadi case khudingma court ta thengnagani haiba leite yanadaba leiba case macha masu singdi legal aid clinic ta laklaga Lok Adalat ta hapna bona view club amadi maira sangda yanaba purakpagi mahut legal aid clinic ki mateng lauraga nakal animak yanaba purakpana achumba khongthang oigani chahi amada marirak pangthokadaba national Lok Adalat ase ngasi pangthokliba asina ahumlak subani chahi asigi December tha da marirak suba national Lok Adalat pangthokani ngasi case list sauba nanghodaba singna December da pangthokadoriba national Lok Adalat ki khudong chaba jusu lobiu haina justice a Guneshwar na makhatana appeal tawki Atopa paw amada UFO Khurai branch ki kuntarak suba mapo kumon thoram ngasi top yaral konjil da pangthokre Universal Defense Organization UFO Imphal East Headquarters number 4 Top Yaral Konjil Battalion gi manung channa leiriba Maitai Huyan Lalong Sentam Sanglen Chajal Academy UFO Khurai branch ki kuntaruk suba mapo kumon thoram ngasi pangthokre thoram aduga mari leinana athoiba mithunglen oikiba Wangkai Kendra gi relief camp ki convener su oiriba amadi Citizen Club Wangkai gi President Naure Mahendra amadi UFO gi saknai rabasing gi mafamda branch asigi maikai dagi achambal lengyan fi tamkhibaga loinana Citizen Club Wangkai gi President Naure Mahendra na ibutau pakhang ba yekpa malem gi phiral chingkhatuna paihanki Tauramadu mari leinana UFO gi Ozal Lucing Purel gi mafamda ikai khumnaba utpaga loinana malem gi phiral gi mafamda ikai khumnaba utki Tauramadu da UFO gi Secretary General Y Maira Angom Home Secretary N Loyumba Khuman Battalion Secretary Singh Commander Singh amadi UFO gi Maitai Laloi Isil Inau Singh su saruk yaki Tauramadu da Wangkai Relief Committee gi convener Naure Mahendra na phongdo kibada tamthirba kuki immigrant sing na chatharakpa lan asida aikoi gi UFO chajal na lawriba role ase aikoi na tambada loiba nairoidaba amani aikoi gi organization mayam marakta yamna tamjiningai oiba organization di UFO chajal natana atopa atai leite Kanagumba amana challenge toroklabasu masigidamak debate tawbasu ngamgani haiki